Deputy CM Nemcha Kipjen की फीजी मई थाकरे कुकी जो एरिया दा टोटल सदाउन लाउथोखरे कुकी जो सिंगी सेपरेट एडमिनिस्ट्रेशन डिमांड गा मरी लेना मणिपुर दा पॉपुलर गवर्नमेंट अमा सेमबदा कुकी जो एमएलए सिंग सरुक यादबा हाइबा अकनबा वारिफ लेरिङैदा कांगपुपी केंद्र गी एमएलए नेमचा किपजेन deputy CM ओइना वासक लौखिबगी मायोक्ता पेना द्रबा कुकी जो सिंग ngasi ayu anganbadagi Churachandpur district ki tuibongda ban chathaba hokre cycle da yamlaba kuki miyam deputy CM Nemcha Kipjen gi fiji mai thakre kotugi maikai dagi hayeng kaंगपुपी district headquarters ta emergency mifam kaukibaga loinana mifam asi loidiba fawba कांगपुपी district headquarters ta total shutdown lauthokre Marak sida joint forum of 7JF7 gi maikai dagi hayeng February 3 ki ayuk pung 3 tagi numidang wairam gi pung 3 fawba kuki jo singna tariba jaga singda total shutdown lauthokre Churachandpur district ki tuibong da ngasi ayu angan badagi hauna chathakiba ban gi khongjang adugi manungda protester sing lambi sorok ta thoktuna achat awok sing thingki adubu pamdaba thodok sing di thokhide Nemcha Kipjen nauna semba popular government asida deputy chief minister oina wasak laukiba thodo aduga mari lainana JF7 gi information and publicity wing na thadorakpa cherol amana haribana kuki jo singi oiba legislature ga konaba separate administration Union Territory की political demand असगी वारोसिन अमता पुरकपा तौदना central BJP government na Manipur da state government form tauba amasung kuki jo MLA sing na anoba government asida saruk yabagi mayokta total shutdown gi khongjang achi chathakibani kuki jo singi oiba separate administration Union Territory ki demand asiga mari lainana paksana hingsa thoktuna miyoi kaya lanjena duna amadi eviction na chingba thawong kaya na Indian Constitution ki article 14 amasung 21 na piriba right to equality life amasung dignity da chawna chaitheng piribani kuki jo singna changsiliba khongjang ase Indian Constitution ki article 19(1)(a), 19(1)(b) amasung 19(1)(c) ga loinana freedom of expression amasung peaceful assembly gi makhada kuki jo singi accountability justice constitutional safeguard genuine political representation amasung exercise ka mari lainana ni maram aduna hayeng kauriba total shutdown gi khongjang ase kuki jo singi lairiba club CSO amasung chief singna sogat piyo hari Nemcha Kipjen deputy CM oina wasak laukiba adubu yaningdaba phongdoktuna कांगपुपी district ki cycle da miyamna protest chathakre protest adugi manung chana deputy CM Nemcha Kipjen gi fiji mai thakre loinana down deputy CM Nemcha Kipjen haiba kholau kaya su laukre Deputy CM Nemcha Kipjen Hatpada lupa lakh kun MLA LM Khauti amasung Ngursang Hatpada lupa lakh tara pigani lauthorakpadagi security kangkhat hankre Chief Minister Yumnam Khemchana lu chingba popular government deputy chief minister oina wasak laukraba कांगपुपी केंद्र gi MLA Nemcha Kipjen Hatpada lupa lakh kun wasak laubagi thoram aduda yaukibati paimu kendra gi MLA Ngursang Sanate amasong Churachandpur kendra gi MLA LM Khauti Hatpada lupa lakh tara pigani haina office of the village volunteer Eastern Zone Kuki Jaugang kau baluf amana social media da thagalakpadagi sarkar asibu saugatpada yariba kuki jo MLA sing amasung makhoi gi mayu makai sing da security ki section thorang hena kangkhan hari village volunteer Eastern Zone Kuki jongam hariba lup asi kaya yamna genuine oiba lup amano amasung khulai paiba lup ama oiribra haibadu hojikmaki oina intelligence ki maikai digi chapchana confirm tauba ngamdraba su handak thokiba irang asigi manungda kuki jogi oiba khulai paiba village volunteer force kaya ama tholakiba aduna maram oiraga deputy CM Nemcha Kipjen MLA Ngursang Sanate amasung MLA LM Khauti gi security hat hengat pa yauna makhoi gi mayu makai singda soyangam thoktanaba security ki section thorang sing hena kangkhat hankre Masiga loinana khudong thiningai oiba mafam kaya da security kangkhat hankre hari panba yabadi kuki jo singna taliba separate administration gi demand asigi political solution ama laktringai da kuki jo MLA singna popular government semada saugat ta bahaina kuki jo MLA sing su group sing amasung kuki jo CEOs o singi oiba mifam kaya da waref kaya loba laikhrabani adu buhari waref sing adugi ona taina bada deputy CM Nemcha Kipjen MLA Ngursang Sanate MLA LM Khauti amasung cycle kendra gi MLA Kimnio Hangsing na popular government asida sawat khibani amarom da Nemcha Kipjen deputy CM oina wasak laukiba duga kuki MLA kharna sarkar asida sawat khibagi mayokta ngarang numidang Churachandpur district ki Torbungda kuki jo sina changsen khiba khongjang manungda nupi ani masa mathanta thau haijenduna sijana ba fawba tharang tauki adubo miyam changduna kalhobadagi khudong thiba thodok makti thohokidre hari kuki student organization na su ngarang New Delhi gi Manipur baban mamangda kuki jo MLA singna popular government semada saugatpagi Mayokta protest sathakre keso gi maikai digi phongdoraglibana kuki jo MLA singna popular government semada saruk yaba haibasi hauzik thokliba irang asigi manungda kuki jo singna laukiba collective political stand adugi mayoktani asigumba political oiba thongthang asi kuki jo miyang ya pamba masung awaba mayoknariba kaya adubunam thak tawbani haina pendaba wafam kaya phongdoki khongjang adugi matungda keso gi thongmi singna deputy CM Nemcha Kipjen MLA LM Khauti amasung
MLA Ngur Sanglur Sanatigi maming paduna makoising asi Kuki Jo miyamna namthak tawba kangbuni haina kholaw kaya su lawki loinana placard kaya su paiduna hawjik lairiba fibam asida Kuki Jo MLA singna political oina saruk yariba asigi mayokta yaningdaba fongdokhi Kuki Jo miyamgi oina justice security amasung matam chuppagi oiba political solution ama fangdiba fawbada Manipur government da saruk yaroi makoina talibadi manasi karimata thausadrabadi hena kanma khongjang kaya changsin haina fongdokhi amaramda KSO gi protest aduga mari leinana Manipur Baban area da law and order maintain tawbaga mari leinana cheksin bagi tharang hanadagi hena kankal hankre adubu thaudo aduda pamdaba thaudo amata thokibagi paudi leite Kuki lalhauba masel nongmai kapna kre Kangpupi district ki manung chanba mark of hill range area da ngase ayuk nansu group ama oiriba UKNA amasung su group ama oiriba KNFC anigi marakta kanba mongdo khuthongna kre haina press na phangba paw amana hairi paw sina makha ta na hari badi khuthongna bagi thaudo adu ngase ayuk pung tara khara helakpa aduaida thokibani mark of hills ase Kangpupi district ki cycle police station na konba area ni khuthongna bagi paw adu hek phangbaga ahenba central forcing mafam adu changsin ki Central Forcing changsin kraba matung dagi nakal ani na khuthongna bagi thaudo adu makha ta na thokna khidre adubu mafam adu da ahenba security sing section tharang hena kangkhat hankre hari Governor na taragani thoi suba Manipur Legislative Assembly mifam haudokre Kuki MLA amata yaukidre Taragani thoi suba Manipur Legislative Assembly ki tarit suba session Manipur ki Governor Joy Kumar Balana haudokre adumak pungasi pangthokiba assembly mifam maduda Kuki jogi MLA amata saruk yakhidre ngasi nungthil pung mari taba matamda Manipur Legislative Assembly ki Speaker Thokchom Saitrabarta na chair dauduna haudokhiba assembly session naduda Governor na state asida president rule leiringai manung chahi amarongi matam asida tongan tongamba department state amasung center gi scheme singi makhada paikhatkhiba achievement singi matangda mahaki address thamki ngasi pangthokiba assembly session aduda chief minister Y Khemchan gi lengak asina seat arrangement gi matangda ahongba kaya ukhi anabu chief minister oiraba Y Khemchan ga thangnana phamgadaba deputy CM oina wasak lawkhraba nemcha kip jen gi pham hangduna leikhi mathang sit na Govindas Konthaujam amasung maugi MLA su oiriba deputy CM Losi Dikhoga faminaki mamangi roda minister oina wasakhiba Wangoi gi Khuraijam Lokena hanagi chief minister N Biren gi mamangda faminaki N Biren gi lengakta minister oiramba sing ani suba roda haibadi MLA TS Bisorjit MLA S Ranjan MLA TS Basanta Kumar MLA S Dingo amasung MLA Awangbong Nuimainu chingba sing phamki Ngasigi mifam maduda ngarang minister wasakpada saruk yakhiba Churachandpur Kendra gi MLA LM Khaute Tipaimu Kendra gi MLA Ngur Sanglur Sanati yauna Kuki gi MLA amata lakhide Governor na pikhiba ma ge address da government asina state asigi law and order maintain tawbada ahenba mieng thamduna thabak paikhali prime minister amasung home minister gi lamjing lamtak makhada center amasung state government security force civil administration amadi community institution singapuna khusamnaduna Manipur da santi amasung tangdu laitaba fibam da lakpa hore hawjik fawbada tongan makal gi nongmai lising tarai ka chahum ga taraga humdoi nongmai maru lising marifu ga humdoi changwanga ga taraga ni thoi amasung explosive lising manga ga chama ga marifu tara manga fagat pangamlei khulai lising amaga humpu taraga nipan surrender tawki haiki popular government lakpadagi security high kennel kahandrei thomba State asida popular government ama lairabadi miyam hena nungaigani haina khalamba adugi ona tainabada ngarang chief minister hekwa saklaukibaga ngasidagi central security forcing na thinungai gi longmi sing high canal da changbada thingba pire haina thinungai 1 number 8 dagi huidrom thombana social media da thagalakiba warol amada hairi mangna makhata na haikibada mahak masamak Bisnupur district ki manung chanba thinungai gi ward number 8 ta leiba longmi amani state asida PR lengak leiringai matamda di thinungai gi kunja longmi singna high canal da kaduna lau singu tawbada yaramki adubu ngarang chief minister wasak lauduna popular government hek leikibadagi mafam aduda duty tariba central security force singna hojekti popular government leirabanina aikhoi gi darkar leitre high canal da kaw haiba ngamdre haina lawmi sing mafam aduda changduna thabak subada thingma thamle PR lengak loiduna popular government laklabadi miyam hena nungaina santi oina leiragani haina khalambadugi ona tainabada central security force na athingba piba asina makoida hena nungai handre sugadaba thabak kaya amasu leihoribani haina pendaba wafam kaya fongdoki covid ki hidakna nipa virus laksinba ngambagi claim tawkre One Institute of Virology gi researchers singna COVID-19 laying nabagi matangda puthokpa hidak makhal amana Nipah virus laksin mangamle haina claim tawkre hojik fawgi oina Nipah virus ngakthoknabagi vaccine amadi laying nabagi hidak amata official oina puthokpa leitri World Health Organization WHO gi matung ina virus asigi case fatality rate chada 90 dagi
64 फाउबनी वेस्ट बेंगलदा हंदकता निपा वायरस की लाइचत थेंगनाखिबा मरमना एशियागी तोंगान तोंगानबा लेबाक कयाना नुंगनांगबा फोंदोकनारकपा लेख्रबनी मतम कयागी ममांगदगी थिजिंदुना लाखिबा हुआन इंस्टीट्यूट ऑफ बायोलॉजी की साइंटिस्ट सिंगना हाई कोविड-19 लायंगनबगी मतंगदा पुथोकपा हिदाक मखल अमा लैबोरेटरी दा चांगयेंग तौदुना येंगबदा निपा वायरस लाक्सिनबा ngambagi खुदम मयेक सेंगना खंगले रिसर्चर सिंगना हिदाक मखल अदु अनाबा सा मखल खरदा चांगयेंग तौदुना येंगखी मदुदा अनाबा सा सिंग अदुगी लंग्स ब्रेन अमदी सबलिंदा यावबा वायरस की मसिंग हंथरकपा थेंगनाखी नौब पुथोकलिबा हिदाक मखल असि निपा वायरस की रिस्क वांगबा हेल्थ केयर वर्कर अमदी लैबोरेटरी स्टाफ सिंगदा सिजिनरगा मांगजौनना सक्थिंग थौरांग लौखटपा यागनी हाइरी अनाबा मियोय सिंगदसु हिदाक असि थाबदा चावना कानाबा फंगनी हाइना रिसर्चर सिंगना फोंदोखी कोविड-19 की लाइचत मनुंगदा चाइना अमदी उज्बेकिस्तान हिदाक असि सिजिनबगी अयाबा पीखिबा मरमना अतै अतोपा लेबाकसिंगदसु मियोयबदा हिदाक असि सिजिनबदा थोइदोकना खुदोंथिनिंगाई ओइदे हाइना रिसर्चर सिंगना फोंदोखी वन इंस्टीट्यूट ऑफ बायोलॉजी चाइनीज एकेडमी ऑफ साइंसेस लिंगांग लैबोरेटरी अमदी दिगोविटा लाइफ साइंसेस सांघाईगा खुसमनरगा कुपना थिजिल्लबा मतुंगदा हिदाक मखल असि पुथोरखिबनी रिसर्चर सिंगना थिजिनखिबगी मपुंग फाबा रिपोर्ट अदु साइंटिफिक जर्नल इमर्जिंग माइक्रो एंड इन्फेक्शन दा फोंगलखी कोविड-19 का चांगदमनादुना येंगबदा खुदोंथिनिंगाई ओइबगी चांग निपा वायरस ना सरुक कया मरुम हेलाई कुमजा 1988 ता अहानबा ओइना मलेशिया दा निपा वायरस संदोरकपा थेंगनाखी कुमजा 2001 दना बांग्लादेश अमसुंग इंडिया दा लाइचत असिगे केस थेंगनाखी मतुंग तारकपदा इंडिया की तोंगान तोंगानबा मफमसिंगदा अनौबा केस कया थेंगनाबा लेख्रे कुमजा 2018 दा निपा वायरस संदोरकपदगी केरला दा मियोय 38 सिखी लाइचत असि ख्वाइदगी खुदोंथिनिंगाई ओइबा मरमना हिरम असिगी मतांगदा मपुंग फाना थिजिल्लबा WHO ना खनबा थौरांग लौखटुना लाखी MP बिमोल दा थागत फोंदोरकली चीफ मिनिस्टर युमनाम खेमचाना लुचिंगबा मणिपुर की लेंगा असिना लमदम असी तंगदु लेताबा फिबम अमदा हंजिलहंदुना लॉ एंड ऑर्डर की फिबम निंगथिना ngak senba ngamlagani haibigi thajaba lei haina Lok Sabha की MP Dr. Rangomsa Bimola koijamna yumnam khemchana Manipur की चीफ मिनिस्टर ओइरकपगी थागतपा अमसुंग नुंगाइबा फोंदोकपगी चेरोल अमदा फोंदोरकली चेरोल अदुना मखा ताना हारिबना चीफ मिनिस्टर वाई खेमचान की लेंगा असिना कना अमता लोगी मथक्ता लेते हाइबदु मयेक सेंगना उटपा ngamlagani लोइनना अवाबा तारबा स्टेट असिगी मियामदा मतिक चाबा सेक्रेटरी पीदुना तंगदु लेताबा पुंसी महिंग अमदा हिंगनबा ngamlagani haibigi thajaba lei हौखिबा चाही 2023 की मे अहुमदगी थोलखिबा मणिपुर की लाल असिदा चेनबा खुदिंगमकी मथक्ता एक्शन लाउथोक्तुना मियामगी लनथुम ngak senba amasung IDP sing masa masa gi mayumda hanjul hanbagi achouba tangai फदबा अमा लेरी हारी।